Makha tarakpada Kamjonggi Indo Myanmar ngomkhaida mine bomb na mi sinare Leisio thijilaga PM gi level da report thaduna khangalagani CM ngasi chathakiba Manipur Legislative Assembly gi ayuki mifamda Kamjong AC gi MLA Leisio Keising gi calling station gi paukhumda home gi thausu puriba CM Birena haikre Myanmar amasung India gi Manipur state ki Kamjong district ki ngamkhai paringda Myanmar militant singna Manipur gi Kamjong area da landmine bomb thamduna Pokhaibada misi mina thoglibasi lengang na police CID gi official sing amadi Assam Rifles yauraga kupna thijillaba matungda masigi report Prime Minister Home Minister amadi External Affairs Minister yohannaba honagani haina phongdokre House ta MLA Leisio Keising na motion asi pukhaladuna haikibada Myanmar ga tainariba Kamjong gi area asi lanpham sunate India ga Myanmar ga lan tongnabasu leitabana matau karamna mine bomb sing phumlibano masina maram oiraga chingi Meeoi kaya lau singu gi thabaki chathok chasin tawbada kinare Leisabi macha ani yauna Meeoi khara bom Pokhaibada siba yaure Bowler ngakliba Assam Rifles ngamkhaida bom phumba khangde makhoidi miyam chathok chasin tawbada frisking checking tawduna leire haina phongdokpaga loinana Kamjongda ADC gi office amadi police personnel masing hengatpiu homgi charsu puriba minister gi pukning su chingchinki calling station gi makha taba paukhumda chief minister na house ta haikibada prime minister gi level da report thagadoriba asida leibak asigi wafam oibana external affairs ministry yahonduna leiba anigi ngamkhaida phumliba bom lokthoknaba hotnage haikibaga loinana namli amasung wangli da ICP thamnaba lam acre chani pirakle police masing hengar hanbaga loinana district administration su mathau tongnaba hotnare haina phongdokhi amana MLA ke Ranjit hangba wahangi paukhum piraduna chief minister na haikibada haukiba 2019 dagi 2024 fawgi manungda criminal case 37,976 FIR register tauki masida handaki mitei kuki irangda FIR case 11,892 yaure haribasing case asigi FIR asigi charge sheet 2,332 thagatkre lemhauriba casing asi investigation officer singna thijili IO singna casing thuna thijinna bohonari casing asigi manungda case ka chana daba FIR yawba kaya thengnari athuba matamda pending leriba casing loisina bohonagani haiba wafam chief minister na phongdoki charge sheet thangatpada thengthaba asi justice delay justice denied oire haiba wafam MLA ke Ranjina house ta thamki khatarakpada paumi singna security personnel singna khut thabagi thabak amuhna chathan biganu lokeshor Leibang miyam da pau pibagi thabak tawriba paumi singda security personnel singna khut thabagi thabak amuhana chathahandanaba Congress ki MLA TS location home gi charsu puriba chief minister N Biren gi pukning chingchingkre wafam asi assembly mifam gi zero hour gi matamda khundrak pung kendra gi MLA asina house pukhat lakhibani MLA location na makha taraduna relief camp ta changda from lawriba singna pen da badagi masagi mayumda halanbiu haiduna khongjang changsin bada security personnel singna tear gas cell kapsinduna Maheroi Yaona Meeoi kaya aso open nangan gibasi tawhaidaba thabak ni haiki makha tarak update ta highway 37 ngak senaba DIG amada sinakre Imphal Jiriba National Highway 37 asi ngak senabagi thaudang DIG amada thaudang sinare haina Manipur gi chief minister Nongthumam Birena assembly da phongdokre hauji pangthokliba assembly gi mifam gi question hour da wangkhem kendra gi MLA ke Mega Chandrana National Highway 37 asi gi matangda haglakpa wahangi paukhum piraduna N Birena phongdokhibani chief minister na makha tana hai National Highway asi gi maruoiba si lengang na khangbaga loinana haukiba kumja 2017-18 da matamadugi Union Home Minister da Highway Protection Force thambina bataksinki matamaduda Prime Minister yauna tanaraba matungda Highway Protection Force ki mahutta IRB battalion ani guma henga halaga highway ngakpagi thabak paikharhanna bohona si hairakpadagi hojik Assam da training tawriba tara suba amadi taraga mathoi suba IRB asi laukhibani highway gi nakal gi barrack sabagi thabak su haukre amadi highway asi bungak senabagi thabak sing ayamba loisilakle hairaduna hojik Assam da training tawriba IRB asina loisinriba phawba miyamna chathok chasin tawbada thengnariba khudong chadaba sing asi thoktanaba DIG amagi makhada special task force hemduna ngak senaba sinare haiki